ngasi ayuk phongbasi phongdagi maru eba content khara khatang lokhacharaga ma'am da share tawjarake ahanbada political score eba ma'am share tawjage covid-19 gi laichat hengalaglabasu maraki mikhal gi bot khomba haunare ticket lauthoktrabasu BJP amadi congress ki merep ni haidana phongna sungthoknari Manipur legislative assembly gi hangduna lairiba sit 13 gi mikhal asi sayi asigi November phawbagi manungda pangthoklaba yai haina election commission of India na khangan khraba matungda state asigi mikhal pangthoklaba yai haina panariba tongan tongan ba kendra singda mirep oiningba singna BJP amadi congress ki mirep ni haiduna phongna sungthokna duna vote khomna ba honakre by election pangthokpa yai haina panariba kendra singasi tambaki kendra mapan amasum singi kendra marini kanagumba party amatana pangthokodariba by election asigidamak mirep kaubagi notification thoktrabasu kendra singasida maru oina sasan pairiba BJP amasum opposition oina lairiba congress ki mirep singni haina phongna sungthoktuna vote khomnabagi thabak satanari marak asida sasan paibada yauriba NPP amasum NPF ki oina su kendra kharada mirep thadorakpa yabagi thajaba sauna lairi sasan pairiba party manungda seat sharing gi thabak thadoklaga kendra kharada friendly fight tarokpagi oithokpa laire maru oina NPP na tampaki kendra kharada mirep thadorakpagi oithokpa laire hokhiba assembly mikhal wangoi kendra da NPP gi mirep na yamna nemba margin da INC gi mirep ki makhuta vote maithi khibana maram oiraga pangthokadoriba by election asida party asigi mirep kendra asida thadorakpagi thajaba laire INC gi oinasu mama gi mikhal da mai pakhiba maramna kendra asida mirep thadoklaba thorang tauri amaromda singi kendra singi manungda NPF na Tamenglong kendra da party asigi mirep thadorakani haina thajanari kendra asida mamangi mikhalda NPF ki mirep maithiba nangkhrabasu lakadoriba mikhalda party asina hujik lairiba sit masing asidagi amai hengatpa ngamnabagi dama ngamjaba sakti puthoktuna mikhal mai paknaba hotnagadori state asida hujik thengnariba covid-19 laichat paksana sandorapagi akiba lairabasu mirep oigadoribasingna ngamjabi thakta vote khombagi thabak sathanari laichat asina maram oiraga mamangna pangthokhiba mikhal singa khara khenaba mawngda mirep oigadoribasingna mi ama anikak puduna yumda sangduna vote khombagi thabak sathari mirep oigadoribasingna maru oina awaba taraba imung sing khalaga mokhogi damak darkar leiba thabak sing tawbiba amasung selgi mating pangmagi thabak sathanari tampaki kendra kharadadi mirep oigadoribasingna nungju tha matamasida Phibam chadraba Thongal sing khalaga Nung thabiba amasum leibak haibagi thabak hidanabagum sathabasu yauri hiramasiga mari leinana mikhal pangthokadaba kendra amada leiba social activities amana phongdorakpa matungina mirep singna hauzik sathariba thawong sing asi yenglaga pangthokadoriba mikhal asida mirep singna sel yamna changbagi oithokpa lairi mikhal matam lauthoktringe asida mirep sing imung kayagi wakhal olhanabagi damak khudaki oiba mateng pangsinba madi nungsiba sabasina pangthokodoriba maraki mikhal asidasu democracy gi sapsaba wanto adu laigani haiba thajade afaba mihut khannabagi damak media da kerak hana nainarabasu mikhal matamda asoba senpham kya sading tawduna miyambu pangthanaba honaba masu miyamnasu ngehaki oiba mateng kharada afapata kauthokpa asina sapsaba democracy gi magun aduri phangani thajade hainasu mangna makha takhi Panba yabadi Manipur legislative assembly na sit hang na lauthokraba kendra sing adudi Andro Kaksing Kumbi Nauria Pakhanglakpa Wangkai Wangoi Wangjing Tentha Lilong Lamlai Henglep Tamenglong Singhat amasung saitune aduma pohai riba kendra sing asigi manungda disqualified tawkiba MLA kharanadi makoi disqualified tawba maram sade haina court wakat pana maram oiraga hauzik case pending laiba yauri haina pausina makhatana phongdorakli atopa content masang tang ma'am hapsaramge Kangla Pat ki railing posting huran kre Kangla Pat mafam kya railing posting thudek tuna huran kre Imphal city gi manung sanna Kangla Pat ki akoibra sel sang na semba railing mafam kya da thudek tuna huran kre aheng nungthul naidana mai ngaliba mafam asida railing post matawkaram na huraliba no haibasi angakpa poi haina Kekrupat Minuthong Development Committee na phongdorakli KMDC na phongdorakpagi matung ina Potlam singasi miyam uhandana thudekpa amadi pukhibani matau karamna sathabano Kangla Pat paring da horiba pambi singasi masayamna sandoktuna laiba asina miyam amasum security na uba phangdaba asigi khudongchab lauraga railing posting asi laukribra haibigi singnaba lei footpath singda horiba pambi singasi masakaktuna hangalabadi khara makhai phagadra haibigi thajaba lei Imphal city masak phajahanabagi damak sengba sagalakliba kaya asi huranbagi thabak satharagli
quality laina yungkraba posting asi matau karamna thudeklakdibano binding tawduna semkraba asiguma mafamsing asi thudektuna phajaraba masak adu mangali Imphal City ga koibada phajahanaba paikhalakliba asiguma khongthang asida thudektuna manghalak phaibasi yengsinpham thui hainasu makhatana phongdorakli atopa maru oiba paw mayamna su khangmara kanagadaba content ama mayamna share tawjage aroiba sahi gi exam tawdana promotion piba yaroi Supreme Court Laibak asigi state amadi union territory singi government amadi university singna aroiba sahigi examination sing pangthoktana mahairoi singda promotion pithokpa yaroi karigumba hauji state adugi oiriba phibam aduna examination pangthokpa khudongchadrabasu UGC da nauna matam lepnaba khangadabani haiba Supreme Court ki Justice Ashok Bhushan na lusingba bench amana yathang pikre Panba yabadi September tha phawbagi manungda laibak asigi university singna sei asigi final exam sing loishinbagi wafam ama UGC na phongdokkiba aduda yaningdaba phongdoktuna maikai kayadagi Supreme Court wakalakibane wakat adugi matungda court asigi Justice Ashok Bhushan na lusingba bench asinai yengsilaba matungda tangai phadana final exam sing pangthoknaba wafam asi phongdokkibane hairi mamangda UGC na court asida paikhatkiba affidavit amagi matung ina Delhi amadi Maharashtra government anina state adugi final examination sing cancel tawnaba phirep lawkhiba asina laibak asida quality education purakpra achauba akaiba laigani haina phongdokhi sai asigi July 3 ta UGC na September tha phawbada laibak asigi university singna pangthoknaba guidelines sing phongkhiba adu expert ka tanaraba matungda laibak asigi phibam kupna nainaraga lepkhibani haina UGC na makhatana phongdorali haina spawsna makhatari ngasidi miam aroiba content si sanabagi oina hapsarage PSG dagi Thiago Silva Chelsea Football Club ta sahi ama sanabagi khuyek pinakre Lionel Messi laibinaba club songthoraktri Europe ki tuan ba football tournament loisilaktuna anauba season horamdaire sanaroi sing transfer tawbagi matam oirakpana loinana France ki makok thongba club ama oiriba Paris Saint-Germain gi sanaroi Brazil masa Thiago Silva sahi amagi oiba contract ama England gi club Chelsea ga khuyek pinakre Amaromda Spain gi Barcelona gi captain Argentina masa Lionel Messi laibinaba club tholaktre ningsingba yabari handakta European Champion League football tournament ki final da Germany gi club Bayern Munich ki makhutta supna gi panjal ama 0 da maithiba nangkiba France ki club Paris Saint-Germain gi captain oina Thiago Silva na thaupuramani Thiago Silva defender ama oina sanabani mahakna Brazil gi damakta saruk yaduna hokhiba sahida Copa America football tournament title lawbada achauba thodang lawkhi Brazil gi damakta mahakna international match marfuga mapan sanaba ngamkhre madugi manungda panjan taret chanba ngamkhi Chelsea football club ki director Marina Granovsky na phungdokhibada Thiago Silva yorakpadagi club asigi defense line da ahenba pangal lairagani haiki haukiba sayolda Chelsea na France ki club Nesta gi center back Malang Sarju sahi manga gi contract ama khuyek pinaki club asina yumjagesa numita England dagi left back Ben Chilwell Imo Warner amasung Hakim Ziyech nauna khuyek pinaki nakal amaromda ming lairaba Barcelona gi striker amasung captain Argentina masa Lionel Messi club adudagi tokningbagi wafam phongdokpa laikrabani adobo mahak laibinaba club tholaktri sahi kungi oiba contract kumja English singani ga kunga mathoida loigadoribani madugi mangoinana mahakna tokpa tarabadi US dollar million sani pan ga kunga manga pigadabani club khudingmakna mahakpu pamlabasu transfer fee adu yamba maramna club singna ngamdabagi phibamda lairi haina spawsna makhatana phungdorokli myam pawda sukiblan ki bior sunga pigani adu anoba paw hela update pijarake si haraga video si matang sa lusinjarage and thank you